Paosing di yumpham oiba maroiba pau khara update tawjari Maral Leibasing Cheirak Pirabadata war against drug ki Wahanthok leigani HERICON drug ki matang da miyamna politician law enforcing agency singgi mafamda chingnaba leirabanina independent investigating agency singda tijin handuna lengak na mapungpa cooperation piraga matam changhantana miyamgi chingnaba kokhanduna Maral Leibasing matik chapa Cheirak Pirabadata leingaki war against drug ki Wahanthok leirakani haina ithno Heritage Council HERICON ki Assistant General Secretary ahibam anan nathador ko sirol amana phongdorakle sirol asina hai mai ka bachinchak na miyoi ba khunai bu maru phangna manghanaba honna bagi thawong kaya malengi mafam kaya da thokle mising jam jata ba apikpa ikhoi ke Manipur state asisu mai ka bachinchak na khwaidagi sokhalaba India gi state am oina leire Manipur gi geopolitics settlement lon senja thumja auna lon chatta laikha tarakpa amadi chaning tana leitraba phibam kaya amana maram oiduna idam tamasi nokmagi choksil laktuna khangen pham yorakadore nakalam dana wadana sel taningba mayai ka bachinchak la lonba kaya amasu sangku thoklakle horuk libe tungi jumbi oigadur be kaya mayai ka bachinchak chapa mioi kya lairaktuna ekhoi ke kunai asida truck ke sathi ba saithing ama fanglakle Manipur laingak na handak covid lantheng na bada yana mai pak na bagi damak hidak managi pothok sing mapandagi prosilekpa amade idam dam asida yon ba chaba yade public place ta tinchit pa yade hype order thok tuna thingkhrabasu polam sing asi curfew leiraba phawa polam sing asi mafam sinthung na karisina chungdana yole amadi sinnare masimang laingak ke asoba asoiba amadi leiri haibane hian ngak libadi essential commodities ki oiba polam sing polam kaya mapandagi poselakliba asigi marakta yiptuna yamkhroba mawngda mapai wana posilakle ngarang na hanju law enforcing agency singi person singna ngak sendona praklamba yamlaba hidak managi pothok sing tilakpada maira paibi ima singna phaki pasini lenga na paikaliba war on drug ki maiwon kadomda sadi haibagi asoba wang ama lakle inong nobok oina lukhosai jaw ko ba miyoi amagi jumdagi lupa crore kya gi belu oigadaba drug phaki bagi matangda police ki additional SP ama police ki asoba officer sing BJP ki miyoi ama amade CM phawba lukhosai jaw gi favor da thabak tawbigi wafam amade thadoknaba pressure pi aina phongtorakpadagi miyamgi nakong yore amromda CM ke prestige police department ki prestige sukolli aiduna ASP ki matakta defamation suit ama court langat khre matanga sida miyamna chamamnaba pharbisi lengak asina atuba matamda ko khanduna asengba chumbudo khangan pamthoki aina chirol asina makha tarakle Maragasida Karanataka ki Chief Minister BS Yedurappa COVID-19 positive oire amade Tamil Nadu ki Governor Banwari Lal Purohit cho COVID-19 test obada positive Oikhre atoba pau amadana Maibina Angang Unabada mama Leikhidre laingak ki amasuk lanai hospital kaya da Thawal district ki miyoi layeng bachatpada ai dapan Khudongchadaba kaya leiba asina maram oiraga jumda lanai Angang Unabada nupi amangasi Leikhidre bi nupi adu Thawal district ki manung channa leiba Thaudam mamang lekai dagi khomdram ningol Thaudam ongbi malengman bi Elias Abem sahi kun gataren mapuruba Thaudam sanjit kawe mahak sahi taruk suraba masano pa ama hanan leire ahan bagi angang adu CS tawduna pokhibane hospital Chatpagi Khudongchadaba apan bakaya leiba asina maram oiraga mahak ngasi ayu pung 9 minute ni pumangarom tabada masagi jumda masano pa ama lekai Maibina pokhibane aduba pung mapan khara helapa matamda bleeding torokpadagi ayukai pung trama toron tarakpada laikanaba ngamdana Leikhidabani Oire naunu unaba angang nupa masa adu district hospital Thobalda treatment tawruraba matungda jumda tekta kaidana puthakre aroibada content sing asigi maroiba pau khara asiba pau damjariba Manipur Local News YouTube channel amade Facebook page asidagi yengbiribu punamak puthagachari loinana channel asina atumda kanarabadi subscribe like and share tawba kawbigano punamakpo amuka hanna thagachari